manipur gi governor Anusuya Uike na ngarang ayuk Churachandpurda ahumlak suba oina chatuna relief camp khara da tengbangi polam singyen thokre loinana 27 sector Assam Rifles ke headquarter tuibongda CSO luchingba singa mifam ama pangthokre ngarang governor gi khongjit adu ITLF ki nupi kangbuna ayuk pung 3 tagi numidang wairang pung 3 fawba total shutdown ko khibaga fangjina khibana kuki jo nupi singna mahakpu tuibongda wall of remembrance ta lambi thatuna ngahak thamke mafam aduda governor na kuki jo nupi sing aduda haiki madudi mahak miyam da tengbangi polam singyen thokpa lakpani amadi maangna center ga wari sanaba khudingda makhoi gi damak amadi ingtapa tangdu leitaba Laihanabagitamak ngangi. Governor na lambi thaliba nupi singda mahak laita lairaba miyoy singda pinaba tengbangi pochai sing puduna lakpani aduna mahaki lambi thadok piyo haike mahak masamag tribal ama oina makhoi na fauriba China amadi awaba khibikta sarukyari loinana makhoi gi yaifanaba amadi tangdu leitaba puraknaba lakpani haina kuki jo nupi singda haike mahaki warol adu taraba matungda lambi da famjinduna thaliba nupi sing adu hawatuna lambi thadoki amadi long live Miss Anusuya Uike haina lauke Governor na M Songel amadi tuibong ECA Church ta hangni ba relief camp sing da yan Indian Red Cross Society IRCS na pirakpa tengbangi polam sing yen thoki ba polam singi manung da chakhum da sizina ba patra sing hakchang luna na thamna ba pot sing kangkhal mon kantha amadi mongpak sing sangom packet sing angang singi uhai amadi athum ahau sing asina chingba pot kya yauke Loinana relief camp aduda leiba angang singa wari watai sanaduna ngehak leminake governor na haiki mahakna ngamba khudingmak tawgani amadi lengang na lanjoy na raba miyambu amuk hana khunda leita hanaba thorang paikhale maduda mangta khraba pakagi yum amada lupa lak tara semi pakagi lupa lak taret amadi atay yum singi na lupa lak mga pigani haike hauki ba tha taruk asida miyoy mayam ama awaba mayok nare adubu atubu matamda tangdu leitaba hanjilaklakani amadi miyam na masa-masagi khun singda handuna hanagumna amuk punsi hingba ngamlagani haike hauki ba tha ani asida mahak na tangdu leitaba purakna bahot na duna lakli haina lanjoy na raba miyoy singda governor Anusuya Uike na fongdoke